अनीसुबा लंजाउगी लानफमदा थवाई कटखिबा अमदी सोखिबा जापान गी लानमिसिंगदा इकाई खुमनबा उत्पोइना हाइका लेखा तमनबा जापान गी प्राइम मिनिस्टर शिंजो अबे अमदी भारत की प्राइम मिनिस्टर नरेंद्र मोदी गी खोंगसत असिगिदमक माइबम लोट पचिंगदा लेबा इंडिया पीस मेमोरियल अमदी इम्फाल पीस म्यूजियम गी अकोइबदा सेमजन साजनबगी थबक कन सथरी ngasi ayuk pung 5 makhairom tarakpa dwaida Central Delhi gi Anas Mandi da mai chakpa gi thogdokta mioi ni phum doi lekhidre yankhairom na asopan nangkhre hairi Odisha gi Kaurapur district ta leiba residential school amada class 7 khakta tamlibi maheroi nupi macha ama school adu gi headmistress ki mapuroibana nupi oibigi ikai khumna ba manghan bikre thogdok asi nupi macha aduna tha ahum gi angang naw purakpadagi khanglakkhibane thogdok adu da chena ba headmistress ki mapuroiba police na fagat khre hairi Lebak asigi khwaidagi faba private hospital ni haina lognariba Max Fortis amadi Medanta da Central Government Health Scheme amadi ex serviceman contributory health scheme gi makhada cashless treatment pibagi thabak tha sidagi lepkadawri Central Government na chawrakna lupa crore ama henbagi senpam thidoktana leibana hospital sing asida cashless treatment gi thabak asi lepagi achauba maram ama oiribani hairi